ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯡꯉꯨꯕ ꯃꯤꯑꯣꯏꯕ ꯈꯔ ꯅꯪ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤꯕ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯅ ꯏꯜꯂꯤꯕ ꯐꯥꯎꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯂꯦꯡꯗꯅ ꯂꯩꯒꯅꯤꯕ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗ ꯅꯪꯅ ꯇꯥꯕꯤꯗ꯭ꯔꯕ ꯇꯧꯕꯤꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯁꯨ ꯍꯟꯈꯤꯒꯅꯤꯕ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕꯅꯣꯕ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯇꯥꯕꯤꯗꯦ ꯏꯟꯕꯤꯗꯦ ꯇꯧꯕꯤꯗꯦ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯈꯜꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯥꯟꯅꯕ ꯐꯪꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯏꯃꯣꯁꯅꯦꯜꯂꯤ ꯃꯁꯤꯒꯤ ꯃꯇꯝ ꯐꯥꯎꯕꯗꯤ ꯅꯪꯒ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯑꯗꯣ ꯊꯥꯗꯣꯛꯇꯅ ꯅꯪꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯆꯠꯀꯅꯤꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯊꯃꯣꯏꯅꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯑꯣꯏꯖꯕ ꯐꯪꯗ꯭ꯔꯦ ꯃꯁꯤ ꯈꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯂꯥꯏꯅ ꯆꯠꯈꯤꯒꯅꯤꯕ ꯃꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯑꯁꯦ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗꯤ ꯆꯠꯆꯈꯤꯁꯅꯨ ꯀꯩꯗꯧꯅꯨꯡꯗ ꯊꯤꯡꯂꯨꯒꯅꯨꯕ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯂꯩꯔꯝꯕꯅꯤ ꯈꯟꯗꯣꯛꯂꯨꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯪꯕꯨ ꯑꯐꯕ ꯑꯃ ꯑꯣꯏꯍꯜꯂꯝꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯕꯨ ꯑꯐꯕ ꯃꯤꯑꯣꯏꯕ ꯑꯃ ꯁꯦꯝꯂꯝꯂꯒ ꯆꯠꯈꯤꯒꯅꯤꯕ ꯍꯥꯏꯅꯩꯕ ꯂꯝꯕꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯤ ꯊꯨꯡꯒꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯊꯨꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯍꯥꯏꯕ ꯂꯝꯕꯤ ꯑꯁꯦ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯅꯠꯇꯦꯕ ꯃꯇꯝ ꯈꯔꯒꯤꯗꯃꯛꯇ ꯅꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯤꯕ ꯃꯇꯝ ꯑꯃꯗ ꯃꯇꯥꯡ ꯑꯃ ꯂꯥꯛꯀꯅꯤꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯁꯨ ꯃꯤꯑꯣꯏꯕ ꯑꯗꯨꯒ ꯅꯪ ꯂꯝꯕꯤ ꯃꯥꯟꯅꯈ꯭ꯔꯒꯗꯤ ꯐꯔꯦꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯄꯗ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯂꯝꯕꯤꯅ ꯇꯣꯉꯥꯜꯂꯕ ꯅꯪꯒꯤ ꯂꯝꯕꯤꯅ ꯇꯣꯉꯥꯜꯂꯕ ꯃꯥꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯅꯪꯅ ꯅꯪꯒꯤ ꯂꯝꯕꯤꯗ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯆꯠꯈꯤꯒꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯝꯕꯤ ꯃꯥꯟꯅꯕ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯁꯦ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯄꯗ ꯃꯥꯟꯅꯈ꯭ꯔꯒꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯒꯅꯤ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯃꯥꯅ ꯃꯥꯒꯤ ꯂꯝꯕꯤ ꯅꯪꯅ ꯅꯪꯒꯤ ꯂꯝꯕꯤ ꯃꯁꯤ ꯈꯟꯊꯧꯕ So guys, thank you so much ngasigi video asibu yengbiriba mya ngasigi video asidagi kari khangjanba ngammi haiba comment section da comment tawduna takpirau loina nanong na yengbiriba mya na si video na dasna igi channel ase subscribe tawbo kawuna subscribe ki button aduna koi gi oina di free oibani na koi gi subscribe ma na igi punchi da ahong ba kya ma pubirakani thengnarasi igi mathangi video da matam du phawgi da makta kainarasi bye bye